Pausya di jumpa oi bamaruai bapau kharab de taujere. Houjik thmliba Curfew July tara ki matungda hiram kharada komthoklagani CM. COVID-19 maram oiduna chauna Cheitheng fnglagani Nongmagi sura Numlaga chajaba Emung Lakh nida lupa Lising manga lenga ki mai ki tengpang Piragani. Lagliba July tara dagi di lengak na Houjik thmliba Curfew asitangai fadaba hiram khara komthoklagani aina. Manipur ki Chief Minister N.Biren aikre. Wafam masing-asi hangang singda Houjik sagaliba ibu daw marsing ki khobam suwariba ko tourism building yang sen bagi konsert da phangthok bane ngasi ki konsert adu da PWD ki official sing abade tourism ki official kya su sarwa ke Chief Minister na makha tan hai ki bada lairaba imung sing da lengak na pi ga dorba santhang sing asi COVID-19 na maram oiduna thabak pangthok loroi taba budget ki khara kak tharaga lupa crore chamrom kaithok lagane tengbang ki senfam asi miam da installment ani thokna direct beneficiary transfer DVT oina masa ki bank account da installment ani thokna transfer tawgane ahanba installment oina tha sigi July gi aroi beda piba hauragane ani sobe installment September tha gi mai chalak pada pigane lengan Houjik thmliba Curfew asina miam da piri pasai theng asi lenga na khangthaba nate aduba Manipur da Houjik leiriba COVID-19 gi delta viral asi yamna sathiba viral amak oibana miam gi jaifana bagi damak khallaga leng ana khongpham asi lauki bane Houjik hangang singda sagat iba building asi komja Lising ani taraga manga taraga taruk tagi hauduna state plan da lupa crore kuntaret ke senfam kaithokna PWD na saba haukibane laibak thibadi COVID-19 laksin khibana building asiki material sing pura pangam tikam khidaba amade market da fangdaba na loisin bada asobu khurau amoire aduba kumja Lising ani kunithoi da pangthokadurba election ki code of conduct laktangi ki mamangda building asi soidana loisina da pandam thamli aina mangna phangdoke makha tarakpa atopa pau amadana Afghanistan da Taliban na lan mai fakpa hengkalakhiba asida malemgi laibak kana Consulate Thingjinkhre Afghanistan ki awang thangbat lamgi sarukta Taliban na mai pak pikisang henggalakhiba asina malemgi lebak kya da makhoi ki Consulate Thingjinba haukre baragasida Tajikistan ki kha thangba ngangkhoi paring dangak sin bagi thawung sing kangkhadana bagi damakta reservist tawutkre haina paugi source amagi batungina phangdokle Tajikistan dagi fangkiba report ki matung indi president Emung Lakh na Afghanistan ki taina bagam khai paring adungak sinana bagi damakta military reservist da Lising kun hena mobilization tawna ba hukum tawkhre Afghan gin awang nongpok thangba Badakhshan province da Afghan gilan missing da thadok tuna sarkhiba asina maram oiraga Taliban na district kya ama khudum chanchinkhre Taliban ge fighter sing aduna karigamba khuthokna bagi thawong sing amata yaudana khudum chanchinkhre bane adumoinamak Tajikistan ga ngawkhai lon riba awang thangba border asida Afghan ge lanmi kya na safety ki damakta yenglaga border lan chanchilakhre aire Turkey amadi Russia na Afghanistan gi awang thangba Balakh province ki capital oiriba Mazar e Sharifta Lairiba Consulate Thingjinkhre Iran na society adu da lairiba makhoi gi consulate ki activities da akaknaba athing bathangkhre Balakh province da khuthokna bagi thawong sing chathari adu moinamak provincial capital asi mapung phaba mapung oini yenglakpadi santi oina leire Uzbekistan Tajikistan India amadi Pakistan sing balebak sing asina makhoi gi service handankhre Balkha ki provincial governor spokesman Munir Farhadan aikibada Turkey amadi Russia ki oina di makhoi gi consulate Thingjinkhre loinana diplomacy na city adu thadok tuna chatnaba haukre Tajik government ki maike dagi haribana Afghan gi lanmi sing aduna humanitarian ground da yenglaga changba yan khebane adu manamak Tajik ki side lairiba border force sing Tajik ki force na control tore Tajik ki maike dagi Taliban ki fighters sing khuthongna ba laitre United States na program airfield dagi hongdok matung tarakpada Taliban na mai pagi chang asi hengalakhibane haukiba chahi kullom chupna Afghanistan da lan thengna dun lakhiba asi US na mapa laibak amada khwaidagi matam chakna lan thengna ba amoire masida dollar billion kya gi sanfam chading tawkhiba kaloina na America gi lanmi Lising ani ga chamri sikhrabani aire lairong tel da LED floodlight ki khudong chaba lairaba sanabung ama sangakhre vaccine kaplaga chahi ahumgi matung da sirabadi lupa lakh tara pigani Radheshyam Hairok Assembly constituency ki mihut Dr.RK Radheshyam ki biyang makada ACSC ki manung chanba lairong tel da sanabung ama LED floodlight ki khudong chaba hapsin thuna nauna semjilaga lebak popo namita hauna pi matung ina MLA Radheshyam na SOF ang maming tagi sangaraga miyam da khusinakre yengbada puning huna ningthiraba sanabung adu sangabaga mari leina na wangang laduna MLA Radheshyam na ai ngasi sangariba sanabung ngasi aseng taseng badi khulgi miyam na sengkot pane miyam gi mateng jaudana MLA na thabak amada tawba ngamloi afaba sakot pa khunai ama oina na bakhona bada laikai natragana khul adugi mipum khudimaki thawtang yamna lei masigi mathakta mipum tingna masamau fava laina sendaba mi amamum ohenba mathau tai ina gera khullabasu laikdasu yamna hairabasu
Haksang naba fattabadi nungaifam khangde haksang phabana lanni hainaribani sanabana haksang phanbada chauna mateng panglebane ngasi sangariba sanabung asina khul asida amadi thangnaba khul singi miamda sanabagi inot biduna haksang phana thambada mateng pangba ngamlagani haibagi thajabalai haike MLA Radheshyam na makhatana hai sakhutpada politics ki khenaba thamloise hairok AC model oiba kendra mu henba ekoi pun honamina se hairok AC amaga nungsinaba amaga mateng pangnaba Saukut orang da pun saruk yaminaba awa anada mateng pangminaba AC am ohelasi aike ngasi sanggari pa sanabung asigumpa amahana hairok kabu lekai di sengwat kre matang oina hairoki taurang bam lekai youth club amasung nesa nongpok sengmai gi sanu bung singso Houjik kana sebale aike Tharomadu ki khudong chabal lawrge MLA na makhatan hai COVID-19 ki vaccine kapada aranbar program da sandok pasingbo MLA na fenda bo fong kya su thamke Miyamna isa da akiba amadi singnaba leitana vaccine kapiyo karigumba COVID-19 ki vaccine kaplaga chahi ongi matungda vaccine na maram oiraga leitaba thoklabadi imung manungda MLA gi maiketi ki lupa lakh tara ki compensation pigani aranba propaganda da thajabiganu vaccine kapada singnaba amadi mi paingai karisu leite vaccine kapthokpa asin aikoi punamak safe oinaba amata ngairaba lambini anasuma ka take Nagalamoromda Union Council of Ministers Chaothokpada Dr.RK Ranjan Minister fnglagani Union Council of Ministers da anawa minister khara hapsin da ngasi chaothokpadagani nauna governor mari hapkiba khara na transfer tawkhiba asigi matungda Houjik hangdon leiraba minister mention bagi khongthang asi lokhalakpani Senior minister amasung dalit lucing ba Thaward San Gelot governor oina hapkiba da minister pham amasu hengatna hangle minister mafuga mathoi leigada Union Council of minister asi Houjik yankhai thoi khak leire Houjik hangleba minister kunmapan asi mention bada yawgani aina thajaniriba singi manungda Manipur ki Lok Sabha ki MP Dr.RK Ranjan su yaure atai ming panarbe singi manungda Congress da ki BJP yaukraba bhartiya jana Congress da ki BJP yaukraba Jaitiya Aditya Sindhya Assam ki hana ki Chief Minister Sapanand Sonowal Maharashtra ki Chief Minister Narayan Rani su yaure atai ming panba yaba kharadi JDU ki Lising Balalan Singh amasung RCB Singh amasung West Bengal da ki Santanu Thakur Maharashtra da ki Hinaga Bhit amasung Karnataka da ki A Narayan Swami ne Thajaba yaba pau amagi likhun gi matuk ina Manipur gi Lok Sabha gi MP Dr.RK Ranjan da Minister of State Environment Forest and Climate ki portfolio pirabayai aina thajanare wasak lobagi tharum ngasi numidang waram pung taruk tabada pangthokani aire maka tarakba atopa pau amadana Rajasthan ki accident da manga sire ani sokle Rajasthan ki Jodhpur district da SUV amaga truck amaga thongkaina bada Mioi manga sikhiba loinana atopa ani sokle ana police na ngasi phongdokre Police officer lamana phongdorpa matungina thawdok adu ngarang numidang athengpada Jodhpur district ki Dangia was marakta Jodhpur Jaipur highway de thokibane official na aike truck amaga thongkaina bada SUV adu thonglakpa Mioi ni khulakta sibaga loinana atopa mangana sokhe adu hospital da pubaki lambi da asokpa ani amasung hospital jawraba matungda asokpa amasu sikhi aina phongdol adu namhang na haike atopa asokpa ani dusu Houjik laiganare Mesi mina nanglaba Mioi singdo Ajmer district dagin amadi makoi Jodhpur city dagi mayumda anbagi lambida laibag thiba thodok tu mayuk nakibani ain mangna phangdokle mafam khangdana mangkiba angang ngasi TUC da khosinara khre ngarang dagi mafam khangdana mangkiba thangmaiban maisnam laikai dagi chahi taraga homdoi da ngairi Nupimacha ama Chandam Sonia ngasi numit jungba pung baro makharum tabada thangmaiban jumnap laikai ge mamanabi amagi mayum dagi phangba ngamkhre Loina angang adu thangmaiban United Club ta sinarakre aire thangmaiban United Club ta angang sinarakpa aduga mari leina thangmaiban United Club ki president Pradap Laisang thamna Laisang themna hai sahi tarakom dagi Nupimacha adu tha asigi taruki nongthil pung ani makhairom tabada mayum dagi thokibadagi thiba khangdan lainakibane masigi matung ngasi thangmaiban jumnam laikai gi bharata leiba Joy koba Mioi amagi manakta lakpadagi Mioi asena ngasi nongthil angang adu club asida khosinakibane khosanagi angang adu Imphal Police Station da sinakre aire Mana makatan hai thangmaiban gi akoi badhanta angang mangki pathodok toina thoragle asingba thodok asi makatan thoktar ba mama pa oiba sing angang singbo section na siana biu karigumba angang mang balai rabu sukudak ta police ta complaint tabiu amade te UC da pau pipirago aike Mount Kabru gi woroisen purakpa Congress ki khutalai Bijoy BJP Manipur Pradesh ki spokesperson CS Bijoy na aikre COVID-19 ki second wave asina naba masing hangalakwa amade Sibigi sang hangalakpadagi mi painir ngi serakasta rival am oriba Congress party na lepa leitana mission sinduna isu sila kangaglakpa asi laibak thibane Congress party na lusing ba Mount Kabru ki matang ta Manipur government committee on protection and
Preservation Committee Organization amaga agreement sign tawnakiba asina tungda agaiba oirakani haibasi aranbani sign tawnaba leite wafam asing asi lamphel da liba mahaki memda permission ona pramana phangdokibane Manipur government ka sign tawnaba tarabadi chief secretary natragana mari leinaba commissioner ka tawnagadabane minister natragana politician amaga sign tawnaba dudi sign tawnaba kaude mala makhatana congress ki megasandana haikiba mount kabru asi kanagumba kanglup amagi obi yaroi government ki oigadabani harakpasi darkar leite maramde mount kabru asi anadagi reserve ki forest ki manung leibane kanagumba amatana lam kopsin ba yum sajin ba yaroi kabru ki wathok asi harakpadagi hauna hajupada Manipur historical monument and archaeological site and Remain Second Amendment Act 1996 ki makada protection pinanaba housing process tawdun leire masigi matang da waroisin purago hairibasi congress ki kotalai Congress nensin bertuak pematamda waroisit lakani hani sumahang na makata na fangdoke. Kolkata High Court na Bengal ki CM Lupa Lakh mga fine tawkre. Kolkata ki High Court na takiwa rai amada West Bengal da Mikhal kamari layna na thoke be ingsa ki tawdok singamari layna na. High Court asina West Bengal ki CM Mamta Banerjee Lupa Lakh mga fine tawkre aina. Agency ki pauna haire. Hadak da Mikhal manung da Nandigram da thoke be ingsa ki tawdok sing adoga mari layna na. High Court na hairiba rai asi pi ki ba aram kani thajanare. Janems की डायरेक्टर डेबेन न ओरे मणिपुर सरकार की प्रिंसिपल सेक्रेटरी हेल्थ एंड FWB बुंगनुन मांगना ngasi thokiba order amana Janems की डायरेक्टर प्रोफेसर लाइसरम डेबेन सिंह न ओरे अपॉइंटमेंट asi कॉन्ट्रैक्ट बेसिस सही होम नत्रगन मखादाबा order ama thoktriba phawba oigani haire atop pau amadana Bollywood legendary actor Dilip Kumar laikidre Bollywood industry da miyamna thoi hena masa khangnaraba legendary actor Dilip Kumar ngasi Ayupung tarit makaram tabada laikidre mag masagi sahi marfutrani pan sukre ektara singa si ayuk sohor ohon bajarak tabadagi hostan da pokat kibani aire ektara sina laikida bada lebak asigi president prime minister chawna masak naiba Mioi kyana Twitter ki khudangda awaba pangdorakle mag hauki basahi khara asida kinni gi anaba number oidun hostan da toina pokatun laingla kibane lagliba December da masagi sahi marfutrama pan suraga da actor asigi panbai haba film kharade Naya Dor Mughal I Azam Devras Ram or Shyam Andas Adumati amasung Gangga Jamunane Barakasida housing haki mamang da pangkiba paugda Manipur da ngasi Mioi chatret kumpo COVID-19 positive boykre loinana laisat asidi Mioi taraga mathoina laikidre laikida ba makhoi taraga mathoi asi tharaga COVID-19 na hauju phawda sian kiba Manipur ki apun bamasing lising amaga chani kunmapan jaughre arubeda content sing asi ki maru eba paukhar asi ba paudam jariba Manipur local news YouTube channel amari Facebook page asidagi yang video penampak pathaga sari channel asina tomda kanarabadi subscribe tobi tripasna subscribe tobi romoloina like and share tobi sukawi kan penampak po amukhanna thaga sari